लीजिए दोस्तों। गाड़ी अचौब लेतबनिना कइसु कायदे खल्ले अदुबु गाड़ी अचौब लेबनिगि प्रॉब्लम नाम लई प्रॉब्लम जे कोई अमुक वो साउंड पमदे वो टेंकी के पिकपने अरिबनिना साउंड याम लेबा अदुगा नौना साबा टेंकी के नखगा चाउ ताबनिना दि चार्ज लई न्यू साबजे कोई गाड़ी चत्ता यादब कांगु दि प्रॉब्लम चाउ फंगे ओके अदु हाइदे ओके ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯍꯟꯕꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯌꯥꯎꯗꯅ ꯉꯔꯥꯡꯗꯒꯤ ꯍꯥꯞꯀꯦꯅ ꯇꯧꯔ ꯊꯕꯛ ꯁꯪꯗꯕ ꯍꯥꯞꯍꯧꯗꯕꯅꯦꯕ ꯑꯗ ꯁꯤꯗ ꯍꯦꯟꯅ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯞꯄ ꯎꯔꯒꯗꯤ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯍꯦꯟꯅ ꯍꯥꯏꯗꯤ ꯇꯦꯟꯁꯟ ꯄꯣꯛꯍꯟꯕꯗꯣ ꯁꯖꯦꯁꯟꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯎꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯣꯛ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯂꯩꯔꯤ ꯍꯥꯏꯗꯤ ꯇꯦꯟꯁꯟ ꯂꯩꯕꯅꯕꯀꯣ ꯍꯥꯏꯗꯤ ꯕꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯄꯥꯈꯠꯅꯗꯅ ꯂꯩꯔꯒꯁꯨ ꯌꯥꯎꯔꯤꯕ ꯀꯩꯅꯣꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤꯗꯅ ꯁꯤꯠꯇꯣꯛꯇꯅꯕ ꯍꯥꯏꯗꯤ ꯁ꯭ꯇꯣꯛ ꯂꯩꯔꯤ ꯈꯣꯠꯂꯤꯅ ꯐꯖꯅ ꯍꯥꯏꯕꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯁ꯭ꯇꯣꯛ ꯂꯩꯔꯤ ꯀꯌꯥꯅꯤ ꯍꯥꯏꯕꯤꯕꯁꯦ ꯁꯤ